mayamna kanagadaba adugumba akhang haini singna share torokpadu aina mu mayamna mu share tawjage health tips ta haksang gi oibada sini ka hena sizinabana haksang na piba saitheng singi maramna share tawjage ngasi gidi mayam sini ka hena sizinabana atenba matam gi manungda miyoibigi haksang da saitheng kaya piri saitheng sing adudi uring thungwalakpa haksang gi arumba hengatpa sok thaba yauna laina layong kaya na halakpa yai Sinigi sang wang na sizinaba miyoy singda type 2 diabetes amadi heart ki laina na singba kumpuba laina sing na halakpa yabagi risks wangi. Malem gi oina saksa yuthakta ahongba lakpaga loina na miyoy ayamba sinigi sang wang na yawba polam sing saba thakpagi sang hengalakli. World Health Organization na kumza English singani ga taraga mangada pikiba pauktak amagi matung ina miyoy amana nongmada phangadoriba calorie gi sang adu sinidagi di sada mangadagi tana phangangadabani. Miyoy amana nongmada apunba calorie lising ani saba matamda sinidagi yamlabada calorie samarom tamak phangangadabani. Sini yawa polam sing saraba matungda kanaguma miyoy kharada ohelakpa yaba phibam khara. Energy gi sang nemba kumza English ngani ga taraga mapanda sathaba study amada sini sakhiba pung amagi matungda participants sing masa sok tharakpa amadi mitna singbagi sang hantharakpa thengnakhi mut nungaitaba kumza English ngani ga taraga tareta sathakhiba prospective study amada sini sang wangna saba thakpana nupa singda depression amadi mood disorder tobagi sang hengat hanba thengnakhi Puk Kangkhatpa John Hopkins Medicine gi matung ina akaknaba makhalgi sini singna irritable bowel syndrome IBS natragana small intestinal bacterial overgrowth SIBO kumba digestive problem leiba miyoy singda puk kangkhatpa amadi puk nungskakhatpa tawhanba yai sini gi sang ka hena saba thakpana tung koina haksangda leiba anaba sing thowanbadu mateng pangsili sini sabana sin manungda leiba bacteria singda machinjak phangali bacteria singna sinibu digest tawraga amangba polam ama oina acid puthui acid asina yagi animal sathathali ya tin saba natragana manungda haubo tawhali Sainagi University mahairoi singna sathakiba kumza English singani ga taraga nipan gi study amada sayol amada athumba mahi manai tarelak natragana hena thakpa miyoi sing mayai oirappa sangda natragana akan mamongda uring thungba thengnakhi miyoi amagi haksang gi arumba control toriba hormone singda sinina effect tawi miyoi amana saba thakpa matamda tokpa yare haibasi leptin kauba hormone amana brain da pau pibadagi khangi adum oinama kumza English singani ga nipanda sada sathakiba study amagi matungina sinigi sang wangna yawba chinjak sabana leptin resistance thogalli hairi masina maram oiraga miyoi aduna saba thakpa matamda tokpa yare haina brain da paupiba ngamhande adumapu miyoi badi hairiba sanging asi tawkhidri kumza English ngani ga taraga homdoi da publish tawkiba study amada sinigi sangwang na yawba sinjak matam kuina sabana type 2 diabetes na halakpa yai haina phongdokli National Institute of Diabetes and Digestive and Kidney Diseases NIDDK na haidi madudi haksangi arumba henba insulin resistance kumba atopa risk factor singsu type 2 diabetes na hanba yai kumza English ngani ga taraga marida sathakiba prospective study amada nungti gi saba calorie gi sangi sada nipan khaktamak sinidagi phangwa miyoi singa sangdamna bada sada taraga taritagi kunga mathoi sinidagi phangwa miyoi singna cardiovascular disease singna aduna sibigi risk sada kunthraga nipan henba thengnakhi kumza English ngani ga taraga mathudi sathakiba study amada sini haptuna thumhallaba mahi manai sing thakpaga blood pressure wangmaga mari lainaba thengnakhi Pharmacological research ki review amada blood pressure wangba haibasi cardiovascular disease na halaknabagi risk factor amani haina phongdokle masina takpari sini sabana laina animak asi naba henjinhali haibini sini hena saba thakpana inflammation oxidative stress amadi haksangi arumba henba thogali miyoi amada cancer develop tawrakpagi risk hengathanbada hairiba factors sing asina mateng pangsili study singi review amada sini yawbo mahi manai sing thakpana cancer gi risk sada kungo humdoi dikini sani phawba hengat hanba thengnakhi atopa study amada sini yawbo mahi manai thakpa miyoi sing amadi puk noiba miyoi singda cancer makhal khara gi risk sada
yankhaiga hengathanba thengnakhi. Sinjakta sini hena yaubana advanced glycation and products AGE sing ohelai. AGE na diabetes nabada thaudang ama lawi. AGE na unsada collagen semgatpadasu effect tawi. Skin therapy letter gi matungina AGE gi sang wangbana unsabu thun ahan oisilali adumainama ahal oisilapagi process ta sini gi sapugi matangda mamut tana khangnabgi damak hiram asida ahenba study tawbo mathau tari. Adumainama asa athak sabda haplaklabadi miyoi amana masana khangdana sini gi saruk ka hena sasin khiba yai. Process tawraba asa athak sing asi miyamna saning hanambagi damak ayambana sini happy makhoi asi yariba makai saba thakpa tawroidabani hainasu akhang ahi singna share tawbire duga miyam aina pabda su ki viewers miyam na ngakpigani aduga miyam gi sida ain semjar video sida miyam na kanai khanbiragadi sungja sida miyam pungkudi makta share tawbiramu. Thank you.